पाचे इंफम उहिबा मरु उहिबा पाउ खरा अपडेट तौजरी मणिपुर थोकलिबा लान असिदा कुकी सिंगना असुंबा साबा हौजिकथि यारारोय दिंको मणिपुर मे अहुमदगी कुकी सिंगना मिदैदा लंदादुन हौरखिबा लान असिदा हौजिकथि कुकी सिंगना असुंबा साबादु यारारोय आइना मणिपुर लेंगा की हेडलुमैन हैंडीक्राफ्ट डेवलपमेंट कॉर्पोरेशन की चेयरमैन खोंगबान ताबम इबोमजान हाइग्रे वाफम इम्फाल ईस्ट की सिनाम खुलद नुमित तरुनी की फिजिकल फिटनेस एंडुरेंस ट्रेनिंग प्रोग्राम हौदोपगी थौरमदा गेस्ट ऑफ ऑनर ओइखिबा लमलाई एसी की एमएलए मणिपुर हैंडलूम एंड हैंडीक्राफ्ट डेवलपमेंट कॉर्पोरेशन की चेयरमैन ओइखिबा केएस इबोमजान हाइखिबनी महंगना मखा दारदुना लानसी औरकप मतम था अमा मखारोमदे बिराइबाग द फोंगबा मीडिया सिंग अमदे इंडिया मनुकी नेशनल मीडिया क्यानकुकी चिन्नारको टेररिस्ट चुम्बगुम खंदुना मखोइगी मिसंगदा पाउ फोंगदुना लाखि अदोबा लेबाक असिगी होम मिनिस्टर अमित शाहना पार्लियामेंट मणिपुर थोकलिबा लान असि मणिपुर लेबा कुकी मिलिटेंट सिंग अमदि म्यांमार अमसुंग बांग्लादेश न सिंगबदा लेबा कुकी खुलाई पाइबा सिंग खुसमनरक थोकपा लानी हाइन मरिक चुमना फोंगदोके मसिगी मतुंग यूएन जनरल असेंबली दा इंडिया की एक्सटर्नल अफेयर्स मिनिस्टर जयशंकर सिंह नसु फॉरेन टेररिस्ट न मतेंग पांगलक थोकपा लान अमनि हाइन फोंगदोके ngasi thokliba lan asida kuki singna bektim sadana makoina achumba saknadaba honaramba do hausidi kana phom leira roi haike guest of honor oikiba manipur lega ke social welfare minister aikham tengo namha ke warol da manipur gi laibak thipa takakama oina kuki narco terrorist dagi aikoi bo punchinna para madi tamhaure hausi aikoi punchinna tuna narco terrorist thengna mindabada awawa khara laikraga su hena awawa dagada batangak dagi dikalhaure लान की मतम मोबेदा लान तकी ngak thokna ba aikoi hona ba tabani matang asida village protection force na loriba thawdang khara hiana lautuna leba ga se kanhana ba hona biyu makoi ki thabak tharom sing lengang na sawat si ana phong doke makhata na maiki asom da leiriba miyam na volunteers sing mateng pangbiba tangai fade atopa editorial ki kalam amada tumda ba mi hawdok pa lubani modi na manipur ki matang da karisu wangang loi सही की मे अहमदगी मणिपुर कुकी सिंगना मिदै सिंगदा लंदादुना कंगलुप की ओइबा लानम स्टेट असिदा सदरकलिबा असिदा प्राइम मिनिस्टर नरेंद्र मोदी ना वफम अम फब फंगदोक्तना लाखे लैबाक असगी बीजेपी नतब पॉलिटिकल पार्टी की हन पार्लियामेंट मनुंग अमदी मपान द मणिपुर की मथांग द प्राइम मिनिस्टर की ओइबा वफम फंगदोक्ना तक्सिनबदा वफम अमद फंगदोगु यादबदगी पार्लियामेंट दा चरांग बथोक्तना मिफम हंजन हंजन याइथोक्तुना पार्लियामेंट की बिजनेस चथब यादना लैखि अदबो ओडिशा द ट्रेन एक्सटेंड थोक्तुना मिसी मिना थोकप मतमददी मोदी वांगांग लखे लैखिद्रबा अमदी असोकपन नंगलब सिंगदा प्राइम मिनिस्टर अर्ली फंड की कंपनसेशन पीगनी हाइबा ओवाफम फोंगदोरखे मणिपुर की ओइना थोकलिबा इरांग असिदा करिगुंबा ओवाफम अमत फोंगदोक्तना लैरकलबा मदो थवन डिस्ट्रिक्ट की नोंगफोक सेंगमाइदा लमेन तुहेन बन्हा खरना कुकी नोवियानी फी थोंगदना लंबी लमजाउद होइदना पुबगी वीडियो अम वायरल ओइरकपगी मतंगददी हानबोइना प्राइम मिनिस्टर नरेंद्र मोदी वांगांग लखे इंडिया की मफम क्या मोदी मसामा की पोंगफम गुजरात हेयर कास्ट लेबसिंग ट्राइबल नुपी कया ताथी तवैना तौबीबा पंचायत ममांग नुपी कया फी थोंगदना चलहंदुना इकाय खुमनबा मगनबगी थौदोक कया नुंगती नुमित खुदिंगी थोकलिबा कया तुंगोइनरगा मणिपुर थोकिबा थौदोगसना इंडिया दा हानपोइना थोकपा थौदोकम लावरखे नोंगपोक सेंगमाइदा कुकी नुपी अनि फी थोंगदना लंबी सरक चलहनखिबा अदुना मालेमगी मिया ममांगदा इंडिया इकाय फिरुक खुमहली हाना लावरखे अदुबा प्राइम मिनिस्टर की वरोल्ड मियो लिसिंग हमफु हेनबना मै मकै थादोक्तुना मसागी मरमदमदा रेफ्यूजी अमगुमना रिलीफ कैम्प दा पोंसी लेलिबम योइका कंगलु के लान असिदा मिसी मिना नंगखिफा कया की मतंग दा वफम अमदा फोंगदोरखिदे मरगसदा हमास ना गजा दगी इजराइल दा संगसिलक्तुना लांदा सिलकबा इजराइली लिसिंग अमगा चानी हेन हातखिबा की मतंग ददी मोदी ना मिनुंगसी उलदुना इंडिया ना इजराइल की दमक लेब्रि हाना फोंगदोखे लोइना हमास की थोंग अदु टेररिज्म की थोंगनी हाना कंडेम तौखि मतंग असदा हमास न सथरिबा थौंग असदगी हंथदना मणिपुर दना कोकी खुलाई पाइबसिना मिtai की मिसम खया हालग्रिबा अलोयरबिन पी फावबा सुगनुदा मयुमदा थोंगलोन सिंदना मै थारगा हातकिबा महिरोयनी हातोखिबा कया असगी मतंग ददे ngasi फावबा मोदिना वाफम अमदा फोंगदोक पलाइद्रे थौंग असिमगना इंडिया की मैहुटलमगी लैंगाकना नुंगपान नायना लेबागasi लैंगाकलि हाइबदु तागले मणिपुर थोकलिबा थौदोकसिंग प्राइम मिनिस्टर खंगदबा नते खंगना खंगसिनदबनी मिtai की पावरौदा तुमदबा मी हौदोक लुई हाइबदुने मखतरक अतोप पाउदा क्लास 10 टूल की मार्क यामना फंगब मैरोइसिंगदा स्कॉलरशिप पीगदौरे
स्कूल एजुकेशन की डायरेक्टर नंगासी थोकिबा नोटिफिकेशन अमदा चलिबा सही लिसिंग अनि कुलुमदोय की बोसेम अमसुंग कोसेम न लौबा क्लास 10 अमसुंग 12 की एग्जामिनेशन सिंगदा क्वाइदगी मवांग फंगबा महिरोय सिंगदा सही की होइना मथंग सिन लुपा लिसिंग तरू अमसुंग लिसिंग तरा गनि थोगी स्कॉलरशिप सिंग पीगनी मसिगिदम क्लास 10 की महिरोय चहुम खंगतकनी अतुगा क्लास 12 की साइंस अमसुंग आर्ट्स की महिरोय चामा कुनगा खनगलगा कॉमर्स की महिरोय यांखै खंगतकनी मसिगिदम एप्लाई तौननबगी खंगलबा महिरोयसिना वेबसाइट www.manipureducation.gov.in दगी डाउनलोड तौबा यागनी हारे नुपा मचा अमा इसिंग द ताखिबदगी कनग्रे इम्फाल वेस्ट डिस्ट्रिक्ट की मनंग चनबा खाइदेम मयाई लाइकाइदगी सही अनि खक्त ngairibi ahibam lingjel gawi nupi macha amana sahi ani tha taruk subada ngairiba nupa macha ama ising da tabadagi kangre aina RYSO Rural Young Star Organization खाइदेम मयाई लाइकाइ की जेरो लमन हाइरे थाउदोगो दो ngarang namidang waram pung mangarum tabada thokibani ngarang ahibam bijen amasong minagi gi masanofi ahibam lijen amasong ahibam lingzen amasong ahibam inawba amasong lindagi masanopwa ahibam Darwin makwe ani sanabada Darwin jumdagi phit chamayang khairom lamna leiba pokhri amada tasin khibani Darwin pokhri da takre khangbaga lingzen pokhri mapandagi kanna lawbaga kaptuna mama kaurakpadagi Darwin gi apokpina chanchinduna yenglubada Darwin ising da tatuna lerambane madugi Darwin gi apokpagi lindana pokhri da kumlaga angang adu kan bangam khibani masegidamak RYSO na lingjenbo thagat ba phongto pagaloinena ponsi nungsang boysan hairi MLA Sagol Sem KV High Court October kunda masalak tuna warol piradrabadi warrant of issue tawrukpa yai haina jasna often court haigre Nauria pakhang lakpa assembly constituency MLA Sagol Sem KV gi mathakta constituency asigi hanagi MLA Soibam Sobasandrana High Court of Manipur थागलकपा इलेक्शन पिटिशन अमगा मरी लेदना हाई कोर्ट ना हाफकिबा कमिश्नर की ममांगदा विटनेसिंग की वरोल पिननबा कौबदा एमएलए के भी लागतबदगी मथंग अबो कौबदा करिगुंबा लागद्रबदी फाननबा वारेंट पिबा याई हाइना ngarang high court की जज जस्टिस आंधेम बिमोल ऑफ ऑफन कोर्ट हाइग्रे ngarang justice बिमोल की कोर्ट सदा की हियरिंग अमदा पेटिशनर सुभाषचंद्र की मैकेदा एडवोकेट ISS पाउसना काउंसिल ओरगा Advocate BR Sarmana Mating Pangki aduga respondent number 1 ORB MLA SKB ki maikeda advocate L ayang leimana council oiki amade respondent number 2 ki maikeda advocate Neombam Bhupendra Midina council oina lepki respondent number 1 ki council na MLA masana badagi kurna hapkiba commissioner ki mamangda laktuna warol piba ngamdre aduna laglipa October kunda makpo makhatana examination tawba yahanbiu aina court haijage Harifa numidasi dadi respondent nasi soidana lagan jage aina judge ki mamangda thajaba pige petitioner amasung respondent ani ki counsel sing ki wafam sing taraba matungda judge justice bimolna often court hai ki matudi karigumba respondent number 1 asi October kunda commissioner ki mamangda laktrabadi warrant of issue tarpa yai loina lakliba October kunda defense witness number 1 bo commissioner number khatana examine tawna ba yathang pige Panbaya pada election petition asigi case gamari enana high court na advocate L Zaljit Singh bo commissioner oina haptuna April taraga mathoidagi witness Singh bo examine tawwa hawraga tha amagi manungda loisinna ba sinnakibane hawjik tha tarug hawgre MLA KB gi warol pibadi loidre NSN IM na fagi ba miyoi ani tha doragre hawkiba October taraga mari gi ahing nongyaida NSN IM gi cadre sina nongmai chinto da masagi mayumdagi Faduna Pokiba Tausem subdivision की अतिंगबा विलेज की चेयरमैन अमदी विलेज सेक्रेटरी टेक तकाइदना अक्टोबर तरागा मंगाता थादोरखरे हाइरि थादोरखरब विलेज चेयरमैन अदु की ममिंग DV दाइखोमांग कवी अदुगा विलेज सेक्रेटरी अदुना पाउसांगलुंग रोंगमै कवी मकोयनी मसा मसा की मेमदा टेक तकाइदना खोजिनाखरे मकोयनी बो अनसन आमना फारब मतुंगदा मकोयना जाइलेंट रीजन की अरगियाद अतिंगबा अमता थमगनु ममांगदा अतिंगबा थमलंबा दो हांतोकना बो वफम सु खंगलखे Faziluraba miyo ani masa gi memda hojik tek da kaidana yawrakre hari asiba oke wabagai tingel laikai gi dammanak da seliba turel da thadarakle moirang da oke farm amada swine flu sandok pa thengnare namit khani gi mamang da gi Manipur da African swine fever laina sandorak padagi oke mathang sinirak padagi oke farm taw miyo kya yamna chauna awaba mayuk na tuna leire Seragasida asiba oke Thawal district ki banung chanba owabagai tingel gi dammanak da seliba turel da
asibu oke langtharakuna tawtharakpada miyamna thengnabadagi mipaiba poknare hari ogasiba haksang langtharakpa asna isingda laina tinha kya pokraktuna amuku hen awap oirpa yabagi phibamda laktuna miyamna amuku hen mipaiba poknalle hariba dam leiripa mafum asigi manakta cheliba turelgi ising chingkhatuna miyamna sinnabana ising phanganbada nadana turelgi anakbada leiriba miyamna thaknaba chanabada sinnari asumna maruiba turel lama oiriba asida asiba oke langtharakpa asna turelgi isingda mosin hanpata natana sathiba makhalgi laina lakatra haina miyamna mipainari Amarom da Bisnupur district ki Moirang Kogil Bonda leba PS Boresandragi ogi farm amada swine flu sandurakpa theknare laina asi sandurakpa thekna baga loinana epicenter oiripa mafam aslagi kilometer amagi akoibada leba mafam sing infected jonoina Bisnupur district ki DC na ngasi thokpo order amana lak thokre World tanker sing apan balaitana sathok sasin tahonna baga mari lenana DIG Range noni SP amadi noni CSO singa mifam bang thokre Ahang bagari marfudrani fan ziribam changlakre ziribam dagi malpuba gari chamayang taret impal thorakle Haugibo October mafanda nasan awe number 37 impal dimhapur lambi da chatpa sakang daba sina nomai kapsinduna akai atoi thokan khiba dubo yamna kana yaning daba fongdoktana oil tanker driver sing amadi transporter association na sangsilakba oil pump sing thonglon ba madi oil tanker driver sing na steering pai dabi ka hongjang aduga mari lainana ngarang mari police ki diaji 3 gi Taupuriba angam Romanus IVS amadi none disiki SBN moduni mai sing MPS amadi nungba paikas namari kodungba da mafamadu ki tongan ba Beles Authority singilusing ba kaya yauna mifam ama pangthuktuna National Highway 37 Impal Jiribam lambida ol dengar gari sing mahusagom sathok sasin tawbada apan ba amata laitana ba punna thobdang lomina bhaina yanaki Mifam adu hau kipo October mafanda nungba police station ki manung chana National Highway 37 da all tanker da sakang dabus na nongmai kapsin duna akai atoi thokan kiba driver sin da aki akang pokan kiba atu bayam na kandem tawki ngarang gi mifam pang thu kiba tu da thokiba nongmai kapsin bagi thoktok adu kandem tawba khluidana amu khana kapsin bagi thoktok thokan dana ba thokiba thoktok adu mari leinaba police station investigation chataduna thoktok adu chenaba mara leiba singi mathakta ain gi oiba thabak lokot paga loinana National Highway 37 da all tanker amadi Atai gari sing chathok sasin tawbada apan balaitana badongba area da leiriba yamna saruk yaminaba aibasni Sabungko khunawdagi police lawthokloi aina lengakna zerol thoragre Housing Manipur thokliba kanglop ani gi irang asida koki militant singna khwaidaki hena nongmi kapsinuna attack to from oiba Sabungko khunawda thamlipa Manipur police ki person singasi lawthokani haidon tawramba do makhadana thamkhigani haibagi official oiba zerolama ngarang athengbada thoragre hari Sabungko khunaw village authority dagi phangba pawgi mathunginadi Manipur Police ki DGP ki poktak matungi nambari lainaba authority na sabungko khunawda khunja sing ngaksen na ba thamliba police person taraga manga adu makhatana dumak thamduna miyam bangaksen bagi thabak tahon khigani haibasne hiramasi ki matangda lamplai kendra gi emere khongbal tabam ibomsa ki mafamda sabungko khunaw amathi akoibada leiriba khunja sina khulngak na ba thamliba police kangbu adul authok pidana ba haijabadagi thamlagani aibagi official oiba amatholaki Si Minister Birian Siar lauduna PMGSY gi state level standing committee gi mifam pang thokre. Si Minister Ian Birian Siar lauduna ngasi dongtil CM Secretariat da PMGSY state level standing committee gi meeting pang thoktono wafum kaya khanagre. Mari lena pa Manipur lenga ki official sinasar gyatuna pang thokiba mifam aduda lamdamasi gi manung onjenba mafum da leiba lambi sing mafung phana sem ko sagatna bagi matangda maruina yamna kumna khanake. Loidana PMGSY gi makhada paikhaliba amasung paikhatgadaba thabak singi matangda so kumna khanaki se minister gi maikede haukiba tha khara asida irang na maram oiduna Manipur da sakwa thorang gi thabak haibadi lambi thong sembagi thabak thinthan kiba sing ado athuba matam gi manungda men khatna ba madi apiba matam gi manungda thabak sing mafung phana loisna ba mari lena ba office sing da su pautak pi hari Rahul Gandhi na Mizoram gi election campaign da Manipur ani thokna thugari haibo wafam phongtokhiba du laibak thibani Sarat Kumar Manipur thoki bi irang asigi marakta Congress ke lusingba Rahul Gandhi na Manipur da laglamlaba matungda state asida thoka ningda pa thoklo kaya thokre madugi matungda Mizoram gi election campaign da makoi ga satminariba political party taragi alliance adugi Saruga moina Mizoram da wangang bada Rahul Gandhi na Manipur asi state ani thokna thugaire hana law thokiba se khwaidagi hana laibak thibani hana BJP Manipur Pradesh ki General Secretary ke Sarat Kumar na phongdokre
ngasi tambal sanglen de pangthokpa paumi singku unabada mahakna hai Rahul Gandhi hariba wafam asi Rahul Gandhi na hariba wafam asi makoi ga satminaba political party tarana Manipur thugaibada ayaba vire haina lawbaga chapmanai haida lawbaga chapmanai aduba BJP di Manipur kaiba yaroi Manipur gi lam inchi am fawa mangba yaroi haina hauju fawa leptuna leire Congress party na hawrak kaidagi makoi gi mapa mapu dagi hawraga Jawaharlal Nehru na Cabo Valley pithoklamle Madugi thamoi da kudum chudan leiringai Mizoram da chatuna Manipur state ani thona thugaire haibasi lusingba amoin hairoi da wafamni hairaduna BJP da demand tawi madudi Congress ga satminari political party tara party puna dara makoi masa masa gi ferep khangan ga dabani ana phongdoke amurum da permission ko na badu da saruk yakiba party gi VVN members na hai Congress party na augiba me hum da gi thokliba irang adu gi khudong cha balawra ga makoi gi Bharat Joro Jatra gi saruka moina Chaluraba matung matugi saruka moina Manipur da irang asigi mharakta election gi political mileage launana bahonare Bharat Joro Jatra gi part amoina haukiba Jun gi aroiba Seoul-da Rahul Gandhi na Manipur da laklaga Susanpur da by road da chanana bahonaki Rahul Gandhi gi intention di road chone makoina masinda santi hanjinna badi airi aduga somdana election campaign gi part amoina chatpoiramle hana sophongdoki Nakala maromda Chief Minister Biren Chau na masak naiba miyoi tara ka nifan ki madhagda logi oiba action lokhan anaba week na CBI amadi NIA da wagadkre Kuki Josina yellow mi mitai singi madagda sa tharakpa lalong ki saruka moina lenga ga sigi lusing ba Chief Minister yauna lamdama sigi masak nairaba miyoi tara ka nifan ki madagda logi oiba thabak lokhan anaba World Cookie Joe Intellectual Council week na CBI amasung NIA da wakachero lama thangalakre Council asigi President TS Hauke pamadi Secretary Sungjat lena CBI gi Director Pavin Sutra amasung NIA gi Dengar Gupta da pisin ki bachero la duda Manipur da hauji tholi bawa to kasigi matang da Chief Minister N Biren amadi MP Laisemba Sana Jawban lusingba Kangbu amana Arambai Tengol Maitei Lifol amadi Kokomi na singba lupkaya semgatuna Makoi ga kusam natuna kuki jo phorup ki miyoi kya hatkre miyoi kya ama manga kaktuna mai thadun hatpa ambulance manung da hingna mai thabagi thaung sing chadagre amadi kuki sing jung kya ama amanga ta thogan kya hana maral sirakle adum moinama Manipur police na hana additional SP waramba TS Brinda amadi human right activist Bablu Roitong bam ani na misang mikhai nai tana phongdo khiba adu gi damakdadi thagat ba phongdorak bagal loina na tongan ba masak nai ba miyoi sing political activist Mysore Town Exam Mitai Lifun ki Chief Promote Federation of Wami ki President Sapam Jajatu Mane Arambai Tengol ki Commander in Chief Korongwan Bakhuman Kokomi ki Coordinator Zitendra Ningomba Khuraizam Athauba BJYM ki Hana ki President Baris Kumbi Kendra ki MLA ki PA Marangthem Romesh Maira Pai ki Lusing Bit TS Ramani Amadi Larik Lahima Environmentalist Lisi Priya Kanguzam JNU ki Professor Bhagat Oinam Minister Sujintro, Minister Govindas, MLA Santi, MLA KS Ibomcha, MLA Safam Nishikanta, Sajakbat Jayanta Kumar Tapta, na Chingbagi Matakta, Logi Oiba Action Lokat Pihuai na Cherola Duda, Fongdoragli. Irang lay tabachingi mafam singda internet fanganda bahibasi, Myoibaki Hakmat Pane. State as the Irang Tokli Bamafam singda, broadband internet fangalaga, Irang lay daba, Irang Nasokan Dabachingi District Sing Marwina. Ukrul the internet service fanganda bahibasi, non-conflict Hill region gi basic human rights matpani hana tangkul youth council gi apex body wariba tangkul mayar naga longi maikete gi thamlagle tangkul town gi wino bazar da leba TM NL gi office da pangthok pa pawgi mi phama mada lubasi gi president thamso taluk na hai nimit chama humpuga mathoini asi ukrul miyam internet thingjan baki awaba khangduna lagli haujuk fawa irang na sokhan daba mafam singda internet thingjan duna thamba hai basit laibak thibani Masigi matak irang lay taba chingi mafam sing da disturb area thamjinba asinaso miyamda jamna nungai taba pokhalle marmadana disturb area amadi internet thing dibasi laingana atu bad hando kadabane kariguma Manipur lekana khongthang asi paikhadrabadi democratic oiba khongjang sangchelagani hana langakda section warol thamlagli Moirangthem ananna tharakba belgi matang da kona NIA gi apam bhangre Manipur da tholi ba irang asiga marit ainana NIA na fakhi Moirangthem ananna Delhi special court amada tharakba bail application amagi matang da ngasi court asina khana bagal loina na bail piwa amasung pi da bagi matang da NIA gi maikhe gi pakhom pirak na pa notice issue tawkhi bagal loina na bail gi hearing tha asi kun ga tareta makhatana pangthok na pa kona matam pikre
Panbajai Moirangthem Anan Atop Mio Marie Loidana Manipur Police na Paki Pani, Marie Renapa Kona Makoi Mangabo, September Kungani Toida, Bel Pikra Bamatung to meet Adumakta and I and Moirangthem Ananbo, Amukana Faraga Dili the Pokibani. Magvena and September Kulumdoida Dili Kota Putokla Bamadong, Makoi custody remand London Tamlaga Kona, Judicial custody the Tazin Kibani. Nasi Special Court Beli Kanaba Adu the Moirangthem Anan Gimaikeda Advocate, Aziz Kashyap, Rahul Kumar, Amasung David, Ahong Sangpam Lebki. NIA ki matungina field investigation chatabada bioi manga asi Manipurda operate over terror office ninga mari leinai hana phongdokhibani loinana NIA na court phongdokhibagi matung Moirangthem Anan hairiba USA Manipur gi lalaup amagi cadre oitun train tawruba misangne Manipurda hauji tholi birang madung asi damhangna lalaup asigi atai cadre singka toina pau phongnai haikibani NIA na makhatana phongdokhibada Myanmar da base oiba terror group gi lusing basingna India ki mathakta lan chataduna haujik Manipur niya tadaba pibam amal heliba transnational transparency ga mari leinana lokot ba case ni haiba loinana sahi asigi July tara ga mapanda NIA ne masigi matang da su moto case amal lokot na thigat pa horakibani hari thigat pa gi dabak sa dabada Myanmar da based over insurgent group sing na Manipur da Kanglup gi oiba lana si security force in the attack sathanaba Kanglup gi oiba lana si da security force in the attack sathanaba overground worker OGWS cadre sing amadi sympathizer sing recruit tawi abe sukhangle matak da pankiba leadership asina aina yada bamongda government facilities sing da ki nongmai amati nongmai maru sing lut tawba ki thabak sin sathagi haina su NIA haire nakala maromda combined force ki operation da khulai sing phagat kre district police Susanpur Assam Rifles amasung BSF ki apun bakangbu amana ngasi ayu Susanpur district ki or dampi khulda thiba homba ki thabak sathagre Manipur Police ki IGP Zone 2 amasung DIG Range 3 ki makada zathakiba operation naduda 9mm ki pistol ama magazine ama local made single barrel ama live round jaunat 12mm ki bore ama machine gun round kungama thoi country made long range heavy mortar ama country made bomb ama RPG ama phagat pangam kre haire amromda IGP Zone 1 amasung DIG Range 1 ki miyak makada Imphal East District Police amadi Gurkha Regiment ki team amana nongsum village amadi Kaufibung village ki akoi bada operation chathabada yamlaba khulai sim phagat pangam kre operation adu da 303 rifle 1 SMG carbine ani machine gun ani Kenwood set ani hand grenade taraga mathoi smoke bomb ani mortar ama phagat pangam kre haire aroi bada content sing asigi markui ba pau khara asiba pau dam jariba Manipur local news YouTube channel asedagi yangberiba punamak pathaga jari channel sen atom da kana badi subscribe tawi business subscribe tawi ramaloinana like and share to wasu kawi kanuk namak po amakana thagazari